Chief Minister Biren Amit Shah unaram laga imphal da halakle Minister manga lauthok laga nauna manga wasak laba yabagi phibam da leire. Ngarang charter flight amada Delhi da thungkiba Chief Minister Nongthoplam Biren Singana. Inumit yung mamang Delhi da Union Home Minister Amit Shah unakibaga loinana athubada mahaki Council of Minister gi Minister manga lauthok laga nauna manga wasak lawraba yana leire haina press na thajaba yaba mafamdagi phangba pauna hairi. Chief Minister Nongthoplam Birena ayuk pung 12 da Amit Shah ka unaki unabadu da state asigi BJP na luchingba chungsinaba government gi minister manga lauthok laga nauna manga hapsin bada yaba pirakre haina pawsina makhatana hairi. Union Home Minister Amit Shah unarba matungda Chief Minister Nongthoplam Biren Singha ngarang numidang wairam charter flight amada Imphal da halakhi. Chief Minister na Delhi dagi halakpada BJP gi National Vice President Baijayanta Panda su yaurakhi. Ngarang numidang wairam pung mga minita mga da Bir Tikendrajit International Airport ta tarkhiba charter flight aduda unattached MLA RK Imo Singha amasung ex MLA Muhammad Abdul Nasir su yaurakhi. Chief Minister na Baijayanta Panda ga loinana airport gi tholakpada paumi singa hangba wahangi paukum piratuna haiki center gi leader Baijayanta Panda na mahaka loinana state asida lakliba sigi maram karigino haiba mahaki oina knowledge leite. Chief Minister na haiki hojingmak ki oina ministry reshuffle tawbagi wafam leitri adubu ngase hayeng asida kari ahongba lakadage haibadu yengminasi. Press na phangba pawgi matung inadi BJP gi National Vice President Baijayanta Panda laklibasi ministry reshuffle tawbaga mari leinanani. Minister manga lautholaga Nouna Minister manga ngasi tangkulum dogi ayuk pung 10 makhai tabada wasak lawrba yai hairi. ECI na ngasi nungthin natraga tangkun mari gi ayukta Manipur Assembly gi ahangba sit 12 gi manungda manga haibadi Wangjing Tentha Wangoi Lilong Saitu amasung Singat ki by election lauthoklaba yai. By election lauthoklabadi code of conduct chanaga dabana anoba minister sing wasak lawbugi thabaksi ngasi numit yung mamang phawbugi manungda loisilaba yabagi chapchaba thajaba lei hairi. Minister kana lautholaga MLA kana na Nouna Minister oina wasak lawraba yabagi haibagi matangda pawsina hai. Education Minister T.I. Radesam, Veterinary Minister B. Hankhalian, Social Welfare Minister Nemcha Kipgen, Health and Family Welfare Minister L. Jayantakumar, amasung Water Resources Minister Lepo Hokib lautholaga makhogi mahutta Y. Khemsan, T.I. Saitabrata, Bungja Gin Balte, oinam lukhoi amasung Okram Henry Bu Minister oina wasak lawraba yai. Oinam lukhoi amasung Okram Henry handakte MLA phamdagi resign tawbuga loina Congress ki primary membership tagi su resign tawkhibani. Veterinary Minister B. Hankhalian yauna Minister manga lautholaga anoba manga hapsilagani haina kanna ngangne ringai marak asida ngasi Hankhalian na Chief Minister da ibani haiba Minister pham thadokpagi cherol ama amasung B. Hankhalian masana sumde haina sengdokpa cherol ama WhatsApp ta viral oirkhi. Nakalamaromda ikui-dana pangthokadoriba Assembly Constituency manga gi by election asida oinam lukhoi P. Brojen ngamthang haukib amasung Ginchwan Hau Jauna BJP ki ticket tamire boiraga Muhammad Abdul Nasir na BJP na lusingba chungsina ba government asiga satminaba yaba party amagi mire oina thoklaba yai hairi. Aduga topa pawmana BJP na parliament lekha tahanba yaningde farm bill gi mayokta protest saruk yagani. BJP na lusingba NDA government na parliament gi magul lekha tahanba Manipur gi left party singna yaningde. Thasigi kunmanga ta pangthokadoriba All India Protest Against Farm Bill da sawgatkani haina ngasi state asigi left party singi apunba serol amana phongdokhre. State asigi left party sing CPI, CPIM, AIFB amasung RSP na ngasi Irabat Bhavan da mifam pangthoktuna khanaraba matungda BJP na parliament gi procedure amasung norm sing kariyama ta thawoidana India gi agriculture bu bandhan thamba si yaningde. Parliamentary democracy bu lekha tahanba asi Manipur da su sap manana NBN gi government na confidence motion gi vote launa pada tawkhrabani. Parliament gi mifam aduda division vote launa gadabani haina demand tawkhiba opposition gi MP Nipan suspend tawkhiba adu government asina opposition tumina lehenna ba chathakiba thawmi. Adubu maduna kaidongai da su opposition bu tumina lehenba ngamloi. BJP na lusingba NDA sina hojikti machoi tarba ma oire. Maramdi government asidagi Union Cabinet Minister Harsimarat ko resign tawkhre. Mahakna resign tawkhibadu BJP government asina lawmi singi mayokta leiba ain semnaba honarakpagini haina phongdokhrabani. Madugidamak lusingbi asibu thagatpa phongdoki. Laibak asigi parliament constitution amasung secular democratic republic ki magun ngakpa haibasi left party singi phirepni. Laibak asigi miyamna constitution gi mayokta chathariba thabak sing asidagi ngakthoknabagi damak tholaktuna protest tawbiu. Farms Produce Trade and Commerce Bill amasung Farms and Agreement on Price Assurance and Farm Surveillance Bill asina India gi agriculture amasung lawmi sing manghan takhalagani.
थौंग असि लौमी सिंगी हक एग्री बिजनेस कॉर्पोरेशन सिंगदा खुसिनबनी मसिना फार्मर सिंगी मिनिमम सपोर्ट प्राइस मुदखरगनी पीडीएस सिस्टम दा मपुंग फाना काइबा पीरगनी बिजनेस तौबसिंग अमसुंग अचौबा कॉर्पोरेशन सिंगना चिंजाक सिंग कंट्रोल तौखरगनी मसिना खुसेम की चिंजाक तांगबा थोगनगनी मसिना इंडिया की फूड सिक्योरिटी दा हाइनाइ लेतना सोअलगनी पुनम असि येंगलगा ऑल इंडिया किसान संघर्ष कोऑर्डिनेशन कमिटी ना लेबाक सिगी मफम खुदिंगमक्ता थासी कुनमंगा दा प्रोटेस्ट तौगदौरिबा असिदा स्टेट सिगी मियाम सु सपोर्ट तौबिनबा ले पार्टी सिंगना अपील तौरी अदुगा अतोप्पा पाव अमना रेकॉर्ड ओइना पॉजिटिव केस चनी को हुमजा माथोय हेंगजख्रे नौना पॉजिटिव ओरकपा सिंगी मनुंगदा ट्रैवल हिस्ट्री लेतबा मी चनी का सुकना मंगा यावरी स्टेट असिदा रेकॉर्ड ओइना पुंग कुनमरी द कोविड-19 गी अनोबो पॉजिटिव केस चनी को हुमजा माथोय हेंगलकपा लोइना अपुनबा पॉजिटिव केस मसिंग लिसिंग मापन गे चनी मरफु सुख्रे कोविड-19 कमन कंट्रोल रूम की पाउन हाई ngarang numidang waram pung manga phawda rims ki biar del da tarataret jennings ki biar del da yangkhai nipan Swiss clinic da ama Ras Medicity da ama Sis Hospital and the Research Institute da tara Kamjong da ama Imphal East RAT da taruk Mothers Care da ani RD Wing da ama Senapati da ama Tamenglong da mari Thawal da kunmari Chandel da ama Churachandpur da manga Bishnupur da taruk Kakching da taruk IRL da ama जीवन हॉस्पिटल दा मरी इम्फाल वेस्ट RAT दा कुनमाथोय बाबिना डायग्नोस्टिक दा तरा मंगा रिम्स RAT दा तरेट अमसुंग जेनिम्स तो हुंद्रा हुंदोय पुनमी सनी गो हुंद्रा माथोय कोविड-19 पॉजिटिव ओइरे हाइना कन्फर्म तौरखी मियोय चनी गो हुंद्रा माथोय असिगी मनुंगदा चनी गा तरा मरी मसिगी मनुंगदा नुपा ना चामगा कुनमापन अमसुंग नुपीना यांखै मंगाना जनरल पॉपुलेशन गिनी अदुगा यांखै तरुकना CPF पर्सनल सिंगनी जनरल पॉपुलेशन की मी चनी तरा मरी अदु इम्फाल वेस्ट की यांखै मरी इम्फाल ईस्ट की चामा थौबाल की कुनमापल टेक्नोपल की अहुम बिष्णुपुर की तरुक कक्चिंग की तरेट चांदेन की अहुम कांगपोकपी की अमा चुराचांदपुर की मंगा कामजोंग की अमा सेनापति की अमा अमसुंग तमेंगलोंग की मरीनी मखोई की मनुंग इम्फाल ईस्ट की मरी अमसुंग बिष्णुपुर की मंगा पुन मियोय मापनदी मपाल की स्टेट सिंगदगी हलकपा सिंगनी अदुगा अतै चनी के सुकना मंगा ना ट्रैवल हिस्ट्री अमता लेतबा सिंगनी हाइना पावसिना हाइरी नौना पॉजिटिव ओइरबा सिंग असि कोविड केयर सेंटर दा थमना थबक लौखटपगा लोइनाना कंटेनमेंट कांटेक्ट ट्रेसिंग ना सिंगबा मेडिकल की तंगाई फतबा सेक्शन थोरांग सिंगसु लौखले हाइरी हौकिबा पुंग कुनमरी दा CPF की अमा रिम्स की कोविड केयर सेंटर दगी तरु RD विंग दगी तरा मंगा कांगपोकपी दगी अमा कोविड केयर सेंटर लंबोई खोंगांखोंग दगी अमा कोविड केयर सेंटर लमदिंग थौबाल दगी कुनमरी अमसुंग कोविड केयर सेंटर बिष्णुपुर दगी अमा पुन नमियोय निफुमापन डिस्चार्ज तौकी मखोय RT-PCR टेस्ट तौबदा कोविड-19 फ्री ओइरकपदगी डिस्चार्ज तौरखिबनी मखोई थारगा ngarang numidang waram pung manga phawda discharge tawkhiba migi masing punna lising taruk ka chanipan marfu taret sukhe discharge tawbagi changcha da 103.2 ani amani ngarang numidang waram pung manga phawda leikhiba apunba active case masingna lising ani ga 439 ni hairi state asigi apunba positive case lising mapan gi chani marfu gi manungda lising taret ke chani humpu taruk na general population gini aro bada Paobilai news leader gi video bi yembiri khuding mapu thakachari